ꯖꯨꯔ ꯇꯧꯕꯗ ꯌꯦꯡ ꯅꯨꯡꯉꯥꯏꯔꯤꯁꯦ ꯇꯧꯗꯤ ꯁꯤꯗꯤ ꯇꯧꯋꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯁꯨ ꯌꯥꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯦ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯀꯥꯡꯗ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯈꯦꯆ꯭ꯔꯤꯒ ꯑꯗꯒꯤ ꯎꯁꯣꯏ ꯎꯇꯤ ꯇꯧꯔꯒ ꯁꯤꯡꯖꯨꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯥꯃꯤꯟꯅꯈꯤꯕꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯣ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯁꯦꯝꯃꯒ ꯊꯥꯒꯠꯂꯛꯄꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯦ ꯎꯇꯤ ꯍꯧꯅꯕ ꯎꯁꯣꯏ ꯀꯩꯀꯥꯁꯨ ꯂꯣꯏꯅ ꯐꯪꯉꯦ ꯁꯤꯗ ꯑꯗꯣ ꯍꯧꯖꯤꯛ ꯁꯦꯝꯕ ꯍꯧꯔꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯎꯁꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯣꯏꯔꯒ ꯌꯣꯜꯂꯦꯕꯀꯣ ꯁꯤꯗ ꯑꯗꯨꯒ ꯁꯤꯅ ꯍꯣꯔꯦꯟ ꯀꯩꯕ ꯍꯣꯔꯦꯟ ꯁꯤꯡꯖꯨ ꯍꯥꯏꯐꯦꯠ ꯃꯣꯔꯣꯛ ꯁꯥꯅ ꯀꯩꯅꯣ ꯁꯨꯔꯅꯤ ꯑꯗꯨꯒ ꯃꯣꯔꯣꯛꯁꯤꯒ ꯍꯧꯖꯤꯛ ꯍꯧꯔꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯖꯥꯔꯤ ꯑꯃ ꯔꯦꯗꯤꯗ ꯂꯥꯛꯑꯣꯁꯦ ꯍꯧꯔꯁꯤꯁꯦ ꯐꯤꯗꯣꯛꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨꯕꯨꯗꯤ ꯈꯨꯠꯅ ꯑꯗꯨꯝ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯆꯥꯝꯃꯣ ꯑꯗꯨꯒ ꯍꯥꯞꯆꯤꯟꯈ꯭ꯔꯁꯦ ꯀꯩꯅꯣꯁꯤꯗ ꯌꯥꯅꯤꯅ ꯃꯥꯏ ꯌꯥꯝꯃꯟꯕꯅꯤ ꯏꯆꯦ ꯌꯥꯝ ꯁꯨꯅꯣ ꯈꯔ ꯈꯥꯛꯁꯦ ꯍꯣꯏ ꯌꯦꯡꯉꯣ ꯆꯥꯝ ꯈꯥꯛꯑꯣ ꯌꯥ ꯌꯥꯅꯤ ꯉꯁꯥꯏ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯡꯗꯨꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯌꯥꯎ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯣ ꯍꯣꯔꯦꯟ ꯉꯧꯁꯦ ꯍꯥꯏꯕ 우띠다 ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯗꯣ 근데 다 알지 뭔가 분위기 이신 합들이 이신 합들이지 ꯊꯨꯝꯗꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯍꯥꯞꯇꯣꯏꯅꯤꯀꯣ ꯆꯦꯡꯒ ꯍꯋꯥꯏꯒ ꯂꯩꯔꯦ ꯆꯦ ꯑꯇꯩ ꯀꯩꯀꯩ ꯇꯣꯠꯀꯗꯕ ꯋꯥꯠꯂꯤ ꯑꯃꯨꯛ ꯍꯥꯞꯄꯣ ꯃꯣꯔꯣꯛꯁꯨ ꯇꯣꯠꯁꯤꯟꯈ꯭ꯔꯁꯤꯀꯣ ꯑꯗꯒꯤ 넥스트 ꯃꯔꯨ ꯃꯔꯥꯡꯁꯤꯡꯁꯦ ꯍꯥꯞꯄꯣ 모양새 얌주 시나 ꯃꯔꯨ 마사 ꯃꯔꯥꯡ ꯑꯁꯨꯕ ꯈꯤꯇꯪꯒ ꯍꯥꯞꯄꯣ 기당 하기라 ꯍꯥꯞꯄꯣ ꯍꯥꯞꯄꯣ 넥스트 마사나기 자세는 소시지 누가 ꯌꯥꯔꯅꯤ 누가 ꯃꯆꯨ 마추지 카 ꯍꯥꯎꯔꯦ 싱가 ꯃꯆꯨ 싱가 ꯃꯆꯨ 야 ꯌꯥꯝ ꯃꯆꯨ ꯍꯥꯎꯗꯣꯏ 마사기 하와이데지 마추리 톨라카니 되죠 카가다 야니나 ꯊꯥꯔꯣ ꯊꯥꯔꯣ ꯆꯦꯡꯁꯤ ꯌꯥꯝꯃꯦꯕ ꯌꯥꯅꯤꯅ ꯌꯥꯔꯅꯤ ꯍꯥꯞꯄꯣ ꯍꯥꯞꯄꯣ ꯁꯤꯁꯦ ꯈꯔ ꯈꯤꯇꯪ ꯍꯣꯔꯦꯟ ꯀꯩꯅꯣ ꯐꯨꯠꯄꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯁꯤ ꯌꯥꯅꯦꯕ ꯒꯤ ꯈꯔ ꯇꯧꯔꯒꯦꯀꯣ ꯈꯔ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯗꯨꯒꯅꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯣ ꯅꯪ ꯈꯨꯠꯇ ꯂꯦꯝꯍꯧꯕꯗꯨꯅ ꯑꯗꯨꯝ ꯃꯔꯣꯏꯗꯣ ꯍꯥꯞꯅꯁꯤꯜꯂ ꯍꯥꯞꯆꯤꯟꯈ꯭ꯔꯣ ꯍꯧꯖꯤꯛ ꯈꯦꯆ꯭ꯔꯤ ꯍꯧꯅꯕꯒꯤ ꯇꯣꯠꯄ ꯂꯣꯏꯔꯦ ꯑꯁ ꯑꯩꯁꯦ ꯆꯥꯛ ꯐꯖꯅ ꯂꯥꯝꯃꯕꯅꯦ ꯂꯥꯝꯃꯦ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯗꯦꯀꯣ ꯃꯅꯨꯡꯗꯤ ꯂꯥꯛꯑꯦ ꯖꯤꯔꯥ ꯈꯔ ꯊꯥꯗꯔꯒꯦ ꯂꯣꯏꯊꯣꯛꯄ ꯃꯦꯠꯊꯔꯦ ꯌꯥꯅꯤꯅ ꯁꯤ ꯍꯥꯞꯄꯗꯁꯨ ꯉꯥꯛꯊꯣꯛꯅꯕꯗꯣ 이런 거다. 뽑아 나 그러니까 뭐야? ꯑꯩ ꯊꯥꯎ ꯊꯣꯛꯃꯟꯗꯅ ꯀꯩꯅꯣꯝ ꯇꯧꯔꯝ ꯅꯪ ꯅꯨꯡꯁꯤꯔꯦꯅ ꯈꯪꯕ꯭ꯔꯥ? ꯀꯗꯥꯏꯒꯦ? ꯊꯥꯗꯣꯛ ꯊꯥꯗꯣꯛꯀꯣ ꯑꯃꯃꯝꯗ ꯃꯍꯤ ꯌꯥꯎꯗꯕꯤ ꯊꯥꯗꯣꯛꯀꯣꯅ ꯃꯍꯤ ꯊꯥꯗꯣꯛ ꯅꯪ ꯂꯣꯡ ꯆꯣꯡꯅꯤꯕ ꯈꯪꯗ꯭ꯔꯦ. 야. 이마. 아무거나 짜 밀어도 너희 다 몇 번. Main ingredient. ꯌꯥꯅꯤ ꯖꯨꯔ ꯇꯧꯕꯗ ꯌꯦꯡ ꯅꯨꯡꯉꯥꯏꯔꯤꯁꯦ ꯂꯩꯈꯠ ꯇꯧꯗꯤ ꯁꯤꯗꯤ ꯇꯧꯋꯦ 이게 주부지는
ꯍꯥꯞꯄꯒ ꯄ꯭ꯂꯁ ꯃꯅꯝ ꯇꯣꯉꯥꯟꯅ ꯑꯃ ꯊꯣꯛꯄꯁꯨ ꯂꯧꯔꯒꯦ ꯃꯍꯥꯎꯁꯦ ꯊꯨꯝꯗꯨ ꯂꯩꯔꯦꯗꯣ 우띠도 옷인데ꯃꯆꯨ ꯑꯣꯜꯂꯛꯑꯦ ꯎꯁꯣꯏꯗꯣ ꯑꯃꯨꯛ ꯑꯣꯜꯂꯛꯑꯦ ꯑꯗꯨ ꯐꯖꯔꯛꯏꯔꯣ ꯀꯩꯅꯣ ꯑꯃꯨꯛ ꯎꯇꯤꯒꯤ ꯃꯥꯜꯂꯛꯄ 이싱제 ꯈꯤꯇꯪ ꯀꯣꯟꯅꯒꯗꯕ 이싱제 ꯈꯤꯇꯪꯒ ꯍꯥꯞꯁꯤ ꯑꯩ ꯄꯩꯁꯥꯗꯨ ꯂꯧꯔꯛꯑꯒꯦꯕ ꯍꯣꯠꯄꯁꯦ ꯃꯅꯨꯡꯗ ꯌꯧꯗ꯭ꯔꯤ ꯌꯥꯔꯦ ꯍꯣꯠꯄꯁꯦ ꯅꯣꯏ ꯁꯥꯏꯅ 이싱 ꯍꯥꯞꯄꯁꯤꯀꯣ ꯊꯝꯅꯥꯒ ꯂꯩ ꯃꯅꯝ ꯊꯝꯅꯥꯒꯤ ꯃꯅꯝꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯆꯥꯛ ꯂꯥꯝꯃꯕꯣ ꯅꯪ ꯈꯪꯕ ꯌꯥꯔꯦ ꯑꯃꯁꯦ ꯃꯆꯨ ꯐꯖꯔꯛꯇ꯭ꯔꯥ ꯐꯖꯔꯦ ꯃꯥꯜꯂꯦ ꯌꯥꯝꯅ ꯌꯥꯔꯦ ꯈꯦꯆꯤ ꯃꯅꯝ ꯅꯝꯃꯛꯑꯦ ꯁꯤ ꯃꯖꯟꯗꯣ ꯌꯥꯔꯅꯤꯅ ꯃꯣꯔꯣꯛꯁꯦ ꯁꯤꯡꯖꯨ ꯍꯥꯞꯇꯕꯗꯨ ꯃꯣꯔꯣꯛꯁꯨ ꯃꯣꯔꯣꯛ ꯁꯥꯕꯤꯗꯩꯅ ꯁꯥꯕꯤ 모르지 않고 그리고 ꯂꯥꯎꯔꯣꯏ ꯍꯥꯏꯕꯣ ꯈꯔ ꯁꯨꯝ 우띠 ꯊꯣꯡꯕꯅꯦ 우띠 ꯍꯥꯏꯁꯦ ꯈꯔ ꯃꯍꯤ ꯂꯥꯡ ꯆꯥꯗ꯭ꯔꯣ ꯀꯥꯂꯦꯟ ꯃꯥꯅ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯦꯞꯂꯝ ꯅꯨꯄꯤ ꯑꯃ ꯏꯜꯂꯒ ꯁꯤꯁꯨ ꯂꯣꯏ ꯍꯥꯞꯆꯤꯟꯗꯣꯏ ꯅꯠꯇ꯭ꯔꯣ ꯆꯥꯅꯤꯡꯉꯦ ꯄꯥꯎꯅꯤꯌꯦ 우띠ꯁꯤꯗꯤ ꯃꯍꯤꯅꯦ ꯀꯩꯅꯣꯅ ꯑꯁ 우띠가 쪼르르 ꯇꯧꯕ ꯆꯥꯁꯤ 나 싱주 그런 거 아무나 하거나 쌀 빵이 실레이레 우띠 캐스리 ꯑꯗꯒꯤ ꯋꯥꯋꯥꯏ ꯁꯤꯡꯖꯨ ꯇꯧꯔꯦ ꯃꯣꯔꯣꯛ ꯃꯦꯠꯄꯁꯨ ꯃꯣꯔꯣꯛ ꯁꯥꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯥꯔꯒꯦ 하브로 아니 뭐 사이 아 진짜 하고 하오야 좀 이건 양념이야 써 야오시죠. 말해 진주 놓으면 랭브라. 옆에 낭파야 이제 빨리 넣어 양념 구하우도. 그치 아마 지금 또 사람 그렇게 시우니 근데 소리도 올려 누가 마로이도. 머리가 촉촉 샤면 쭈쭈쭈쭈 뛰어 아더니 하와이도 이 비디오에서 슈아이드 넣으실라게
ꯑꯩ ꯐꯖꯅ ꯑꯝꯇ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯗꯕꯤꯗꯅꯦ ꯑꯩꯈꯣꯏ ꯐꯖꯅ ꯑꯃꯨꯛ ꯆꯥꯃꯤꯟꯅꯔꯒꯦ ꯀꯩ ꯍꯥꯏꯗꯣꯏꯔꯥ ꯈꯔ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯆꯥꯃꯤꯟꯅꯕꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ